Wari Chapuna Tabiribasingbu Taramna Okshari. Ngasigi tangkak asi hujadringayda tabiribasingda ningsingjaba amana. Wari asi kanagumbi amataga mari lainajadi. Pumnamak wakalna sagatjaba ngakani. Lobirasi Basanti Kangjamgi Banglo Taret Suba Tangka. Masak khangdaba nupa aduna Patanigi mamang aduda lepsalakiba matam aduda Patani yamna langtaknaba amaga loinana hanglami. Nakanano. Matam aduda Patanigi mamangda lepliba nupa aduna asumna kumlaki. Nang aibu masak khangningbra. Patani do kaplaga hairaki. Karigino. Nakoina lanjadribi aigi lairabi imabusu harpikre. Aduga aibusu asuk songba mafam asida purakliba. Patanigi wadu tabada nupa aduna karemnaba minok amada noklaga yam usitan hairaki. Hai laira judat abi nanggobi ama fabadi kari sunati. Aduk laira krabi nangna kari ki awang thakta leibe sagaida tingi khaliba. Nanggobidi sagai adugi mau oibadi laira dana mamal piduna minai oina nekpu pau pamde. Nupa adugi wangang adu taraga haujikta kyan lai. Madudi mabu faduna purakliba miyoy asi Robert ki imungi mina tharakibani haiba. Aduga Patani do saurup tawa matauda paukhumlaki. Oh, ai vap tare. Nakoi khone ware. Mi oina hinglaga nasagi pangal putoktuna suraga nomlaga tanduna awaba thabak suningdrabanina asigumba miyat mipun asida achobu thogdang logduna napunsidu hingadabagi saruk sijako tukachai noidi tindum sisinge thui asumna Patani do asawbagi mayaina magi mamangda lepliba nupa aduda matin sisilami. Mahakti jekni haiba khangba nate. Matam aduda nupa adusu Patani na sitorkliba matin adu magi masada chonglami. Maduda nupa adu yamna sauna Patani gi manakta tap napna changsilaga magi khuchau aduna Patani gi masam adu phoiraga matunglomda chingtharami. Matam aduda Patani su nongthakta maithongdu nonkhatlaga maithong sukna magi masam adu thadu o haibagi matagum makhut aduna masam adu khara paisilaga chaina khangri. Aduga somdana Roberto magi kada yamna charangnana lerami. Haibadi mahak haujiksu Patani phakre haibadi khangdri. Adubo mahakna charangnaribadi Patani bo mana lobu matamda sagai asi soidana wathok langthok kaya thoglakani haibasini. Aduga Robert ki mapa jeksi haikiba wa anirak hanba minate. Aduna matam pomnamakta mahak wakhal nungairamde. Asumna mana ungduna leiringai tanja aduda Robert ki manakta nupa ama hobe changsilaki. Matam aduda Robert na nupa aduda hanglami. Kari tore nang adukta hatariba. Nupa aduna mi takini matagum Robert ki nakong mayada lona hairami. Mr. Robert, Patani gi mamado nangi father Jack narkre. Aduga Patani busu phaduna pokre. Nupa adugi wafum adu tabada Roberto pisum anidu suklaga maithongdu nungsuk nungjana bagi mawongda sat harai. Adu dayo hausik father Jack kada dile hobage. Nupa aduna Mr. Robert, aisu sab chaba asengba mafamdi khangdre. Adubo maninglomda chatki haibasimadi chumnaba wafam amani. Asumna Roberto nupa aduna hairiba maninglom thangba lambi aduda magi sagol adu tongduna Patani gi khongu lerne. Aduga somdana Patani do mana seliba chariba fijol adu makhoi kharana segai bhaurakne. Upai lejidrabi Patani do asumna chiraba matam asidadi Robert bu kaurakne. Nungik naba khonjel amada. Robert, nang kadai leibage ai yam ware khutkan pangalaba sagaida nangna poklabana ngasidi nanga sanga oirubi lairaba igi punsise mafam asida adumak loi khro haibra nang aigi khongul liraklarudra. Asumna Robert pu toina kauduna kaple. Patani gi mikap adu tabada jeki mafamdadi yamna thoi usittaba ama oina khalami. Aduga magi maithongda khomliba amu maikhumdu tapna haidoktuna Patani gi manakta thang sori ama pairaga khana yengba mityengta changsilaki. Matam aduda Patani su masa kanjanabagidamag makhongdu matunglomda tapna thangami. Aduga amuk su hairi
ꯂꯨꯆꯤꯡꯕ ꯅꯪ ꯑꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯍꯩ ꯄꯇꯥꯅꯤ ꯍꯥꯏꯕꯤ ꯂꯝꯖꯥ ꯁꯥꯔꯥ ꯃꯆꯥ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯒ ꯈꯪꯅꯕ ꯂꯣꯏꯅꯕ ꯄꯥꯝꯗꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯍꯦꯛ ꯏꯃꯥꯡꯃꯛꯇꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯧꯔꯤꯕ ꯑꯁꯨꯝꯅ ꯁꯥꯎꯅ ꯖꯦꯛꯇꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯄꯦꯟꯗꯕ ꯃꯌꯥꯝꯅ ꯌꯣꯝꯂꯦ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯖꯦꯛꯀꯤ ꯆꯤꯟꯊꯛꯇ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯆꯧꯕ ꯁꯥꯒꯩꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯅꯪꯗꯤ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯗꯦ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯔꯦꯁꯄꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯤꯗꯨꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯑꯗꯨꯕꯨ ꯃꯤꯁꯇꯔ ꯖꯦꯛ ꯅꯪꯗꯤ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯌꯥꯕ ꯃꯤꯗꯥ ꯑꯃ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯝꯗ ꯅꯔꯩ ꯀꯥꯏꯗ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯄꯥꯟꯗꯨꯅ ꯑꯁꯣꯟꯕꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯒ ꯅꯪꯅ ꯑꯀꯟꯕ ꯁꯥꯕꯗꯣ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯄꯇꯥꯅꯤ ꯀꯧꯕꯤ ꯑꯩꯅ ꯅꯪꯕꯨ ꯅꯋꯥ ꯂꯧꯗꯦ ꯕꯦꯕꯥꯔ ꯍꯥꯏꯕꯁꯦ ꯃꯤꯉꯣꯟꯗ ꯑꯩꯕꯨ ꯕꯦꯕꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯅ ꯕꯦꯕꯥꯔ ꯍꯥꯏꯕꯗꯣ ꯃꯤꯅ ꯎꯠꯂꯛꯀꯗꯕꯅꯤ ꯃꯁꯤ ꯈꯪꯖꯜꯂꯣ ꯃꯤꯁꯇꯔ ꯖꯦꯛ ꯄꯇꯥꯅꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯊꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯦꯛꯀꯤ ꯃꯐꯝꯗꯗꯤ ꯃꯥꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯎꯁꯤꯠꯇꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯦꯛ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯒ ꯄꯇꯥꯅꯤꯒꯤ ꯃꯁꯥꯗ ꯌꯥꯜꯂꯤꯕ ꯀꯨꯟꯗꯥꯂꯤꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯥꯡꯆꯤꯡ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯄꯇꯥꯅꯤꯁꯨ ꯀꯨꯟꯗꯥꯂꯤ ꯑꯗꯨꯒꯤ ꯐꯤꯖꯤꯗꯨꯗ ꯃꯈꯨꯠꯇꯨꯅ ꯌꯥꯜꯂꯒ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯖꯦꯛ ꯑꯩꯒꯤ ꯐꯤꯖꯤꯁꯤ ꯊꯥꯗꯣꯛꯎ ꯖꯦꯛꯇꯨ ꯄꯇꯥꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯗꯕꯤꯗ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯄꯇꯥꯅꯤꯗꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯍꯥꯏꯐꯦꯠ ꯈꯨꯝꯖꯤꯜꯂꯒ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯁꯨꯝꯅ ꯄꯇꯥꯅꯤꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯔꯣꯕꯥꯔꯠꯅꯁꯨ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯔ ꯌꯥꯡꯅ ꯊꯧꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯒꯣꯜ ꯑꯗꯨꯗ ꯄꯨꯜꯂꯤꯕ ꯌꯥꯆꯜ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯁꯥꯐꯨ ꯀꯟꯅ ꯈꯪꯍꯥꯏ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯔꯛꯂꯝꯃꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯇꯥꯅꯤꯒꯤ ꯃꯊꯕꯥꯛ ꯆꯞ ꯆꯥꯅ ꯖꯦꯛꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯁꯠ ꯊꯤꯟꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯍꯥꯏꯅ ꯖꯦꯛꯇꯨ ꯄꯇꯥꯅꯤꯒꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯉꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯔꯛꯂꯕꯅꯤ나 ꯅꯄꯨꯟꯁꯤꯗꯨ ꯈꯥꯡꯉꯨ ꯊꯛꯇ ꯂꯣꯏꯔꯦꯗꯣ ꯑꯁꯨꯝꯅ ꯖꯦꯛ ꯄꯇꯥꯅꯤꯕꯨ ꯈꯪꯊꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯊꯤꯜꯂꯤꯕ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯛꯇꯨ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯈꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯖꯦꯛꯇꯨ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯇꯥꯅꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯕꯥꯔꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯇꯥꯅꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯄꯥꯅ ꯇꯧꯕ ꯑꯔꯣꯟ ꯑꯊꯨꯞ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯅꯤꯅ ꯈꯔ ꯆꯤꯡꯅꯕꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯈꯔ ꯆꯤꯡꯅꯕꯗꯒꯤ ꯑꯁꯨꯝꯅ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯄꯇꯥꯅꯤꯕꯨ ꯍꯥꯟꯅ ꯀꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯁꯨ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤꯕꯅꯤꯅ ꯔꯣꯕꯥꯔꯠꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ ꯔꯣꯕꯥꯔꯠꯁꯨ ꯄꯇꯥꯅꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ ꯄꯇꯥꯅꯤꯗꯨ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯋꯥꯔꯕ ꯈꯣꯟꯖꯦꯜꯗ ꯔꯣꯕꯥꯔꯠꯄꯨ ꯀꯧꯔꯛꯂꯝꯃꯤ ꯔꯣꯕꯥꯔꯠꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯄꯇꯥꯅꯤꯗꯨ ꯍꯤꯞꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯃꯥꯁꯤꯗ ꯂꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯊꯥꯡꯒꯠꯂꯛꯂꯤꯕ ꯄꯇꯥꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯣꯕꯥꯔꯠꯇꯨ ꯈꯔꯗꯤ ꯉꯛꯂꯝꯃꯤ ꯀꯔꯤꯅꯣ ꯄꯇꯥꯅꯤꯔꯥ ꯑꯁꯤꯕꯨ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯄꯇꯥꯅꯤꯒꯤ ꯃꯥꯏꯊꯣꯡꯗ ꯄꯤꯔꯥꯡꯅ ꯆꯥꯝꯊꯣꯛꯂꯒ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯡꯉꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯔꯣꯕꯥꯔꯠꯇꯨ ꯊꯃꯣꯏ ꯁꯣꯛꯅ ꯄꯇꯥꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ
ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯒ ꯔꯣꯕꯥꯔꯠꯇ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯛꯈꯤ꯫ ꯔꯣꯕꯥꯔꯠꯁꯨ ꯄꯇꯥꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯒ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯄꯇꯥꯅꯤꯕꯨ ꯃꯣꯟꯈꯥꯡꯅꯔꯒ ꯄꯇꯥꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯟꯊꯕꯤꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯄꯇꯥꯅꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯀꯅꯥꯅ ꯅꯪꯕꯨ ꯐꯤꯚꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯤꯕ? ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯔꯣꯕꯥꯔꯠꯀꯤ ꯃꯈꯨꯠꯇꯨꯗ ꯆꯦꯠ ꯄꯥꯏꯁꯤꯜꯂꯒ ꯀꯞꯂꯛꯏ꯫ ꯔꯣꯕꯥꯔꯠꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯄꯇꯥꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯆꯤꯝꯕꯥꯜ ꯃꯌꯥꯗ ꯊꯝꯂꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯄꯇꯥꯅꯤꯕꯨ ꯔꯣꯕꯥꯔꯠꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯡꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯍꯥꯞꯂꯒ ꯃꯈꯣꯏ ꯑꯅꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯅ ꯄꯇꯥꯅꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯗꯦ꯫ ꯄꯇꯥꯅꯤꯕꯨ ꯐꯅꯕ ꯂꯥꯌꯦꯡꯈꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯗꯅ ꯔꯣꯕꯥꯔꯠ ꯍꯜꯂꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯁꯅꯥꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯄꯇꯥꯅꯤꯁꯨ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯨꯜ ꯑꯃꯗ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯔꯣꯕꯥꯔꯠꯅ ꯑꯁꯨꯝꯅ ꯄꯇꯥꯅꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯄꯇꯥꯅꯤ, ꯑꯩ ꯍꯌꯦꯡꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯦꯡꯍꯟꯒꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯅꯪ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯄꯇꯥꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯍꯌꯦꯡ ꯉꯥꯏꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯔꯣꯕꯥꯔꯠꯅ ꯉꯁꯤ ꯑꯍꯤꯡꯁꯤ ꯂꯣꯏꯈ꯭ꯔꯒ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯎꯍꯜꯂꯒꯅꯤ꯫ ꯑꯁꯣꯝꯗꯅ ꯖꯦꯛꯀꯤ ꯃꯐꯝꯗ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯃꯤꯁꯛ ꯑꯃꯅ ꯅꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯃꯥꯅ ꯑꯇꯣꯟꯕꯅꯤ, ꯃꯥꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯑꯆꯥꯜ ꯃꯤꯔꯥꯏ ꯅꯥꯏꯒꯗ꯭ꯔꯥ? ꯃꯗꯨꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯄꯤꯕꯗ ꯅꯠꯇꯅ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥ ꯑꯗꯨꯁꯨ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯪꯗꯤ ꯅꯆꯥ ꯍꯜꯂꯛꯇꯦ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯋꯥꯗꯦ꯫ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯅ ꯁꯥꯕ ꯊꯃꯣꯏꯅꯤ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯅ ꯋꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯄꯇꯥꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯔꯣꯕꯥꯔꯠꯅ ꯃꯐꯝ ꯑꯃꯗ꯫ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯔꯣꯕꯥꯔꯠ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯁꯨꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ? ꯑꯩꯗꯤ ꯃꯐꯝ ꯑꯁꯦ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ꯫ ꯔꯣꯕꯥꯔꯠꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯇꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯉꯥꯎꯕꯁꯤꯗꯤ ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯑꯩ ꯌꯥꯎꯔꯤꯕꯁꯤꯗꯤ ꯁꯤꯗꯒꯤꯗꯤ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯧꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯪꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯛꯂꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯣꯡꯃꯇ ꯐꯤꯖꯤ ꯐꯤꯅꯥ ꯄꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯃꯐꯝ ꯑꯗꯨ ꯌꯧꯔꯒꯗꯤ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯩꯅ ꯂꯧꯁꯤꯜꯂꯒꯅꯤ꯫ ꯄꯇꯥꯅꯤꯗꯨ ꯔꯣꯕꯥꯔꯠꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯐꯦꯠ ꯂꯨꯞꯊꯈꯤꯕꯒꯨꯝ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤꯕꯗꯨ ꯔꯣꯕꯥꯔꯠꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯇꯥꯅꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯔꯣꯕꯥꯔꯠꯇꯨ ꯃꯥꯅ ꯌꯦꯡꯍꯟꯒꯦ ꯈꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ꯫ ꯇꯣ ꯌꯦꯡꯉꯣ, ꯑꯥꯗ ꯎꯔꯤꯕ ꯕꯪꯒ꯭ꯂꯣ ꯑꯁꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯦ, ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯐꯝ ꯀꯥ ꯑꯃꯗꯤ ꯂꯩꯐꯝ ꯈꯣꯠꯐꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯇꯔꯨ ꯇꯅꯥꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯄꯇꯥꯅꯤ ꯑꯃꯗꯤ ꯔꯣꯕꯥꯔꯠ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯄꯇꯥꯅꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯄꯇꯥꯅꯤꯕꯨ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯃꯒꯨꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯄꯇꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯎꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯔꯣꯕꯥꯔꯠꯇꯨ ꯑꯁꯨꯝꯅ ꯄꯇꯥꯅꯤꯗ ꯍꯥꯏꯔꯛꯈꯤ꯫ ꯄꯇꯥꯅꯤ, ꯑꯩ ꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯌꯦꯡꯂꯛꯏ꯫
ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯔꯣꯕꯥꯔꯠꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ? ꯄꯇꯥꯅꯤꯗꯨ ꯅꯣꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯔꯣꯕꯥꯔꯠ, ꯑꯩꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯟꯅꯤꯡꯗꯦ. ꯅꯪꯅ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯥꯗꯔꯅ ꯑꯩꯕꯨ ꯀꯩꯁꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯌꯥꯔꯣꯏ. ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈꯤꯁꯤ ꯃꯇꯝ ꯈꯔꯗꯤ. ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯁꯤ. ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯅ ꯄꯇꯥꯅꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ. ꯋꯥꯐꯝ ꯑꯗꯨ ꯅꯥꯊꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯎꯕꯤꯁꯤꯗꯤ, ꯀꯔꯤꯒꯤ ꯐꯥꯗꯔꯅ ꯅꯪꯕꯨ ꯂꯧꯁꯤꯜꯂꯣꯏꯗꯧꯔꯤꯕꯅꯣ? ꯃꯈꯣꯏꯁꯨ ꯃꯁꯨ ꯎꯅꯤꯡꯉꯝꯒꯅꯤ. ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯪꯕꯨ ꯄꯨꯔꯛꯎ ꯍꯥꯏꯔꯛꯀꯅꯤ. ꯑꯁꯨꯝꯅ ꯔꯣꯕꯥꯔꯠꯇꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯇꯥꯅꯤꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯑꯩ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏ ꯍꯥꯏꯔꯝꯂꯒ ꯕꯪꯒ꯭ꯂꯣ ꯑꯗꯨꯗꯒꯤ ꯆꯠꯈꯤ. ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯁꯨ ꯔꯣꯕꯥꯔꯠꯀꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ. ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯇꯤ ꯂꯥꯛꯇ꯭ꯔꯦ. ꯃꯇꯝ ꯑꯗꯨꯗ ꯄꯇꯥꯅꯤꯗꯨ ꯌꯥꯝꯅ ꯂꯩꯇꯥꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ, ꯔꯣꯕꯥꯔꯠ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ. ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯔꯣꯕꯥꯔꯠꯇꯤ ꯑꯗꯨꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ. ꯄꯇꯥꯅꯤꯗꯨ ꯃꯁꯥꯁꯨ ꯋꯥꯏ ꯁꯪꯗꯕꯒ ꯔꯣꯕꯥꯔꯠ ꯂꯥꯛꯇꯕꯒ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ. ꯑꯍꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯨꯝꯗ꯭ꯔꯦ. ꯑꯁꯣꯝꯗꯅ ꯔꯣꯕꯥꯔꯠꯁꯨ ꯄꯇꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯜꯂꯤ. ꯑꯗꯨꯕꯨ ꯃꯄꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯍꯥꯛꯁꯨ ꯃꯤꯀꯨꯞ ꯑꯃꯇ ꯄꯇꯥꯅꯤꯕꯨ ꯀꯥꯎꯕ ꯂꯩꯈꯤꯗꯦ. ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯩꯍꯧꯕ ꯄꯇꯥꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯏ. ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯈꯤ, ꯄꯇꯥꯅꯤ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ. ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯌꯦ. ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯕꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯝꯃꯨꯀꯣ. ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯄꯇꯥꯅꯤꯁꯨ ꯊꯥꯕꯨꯝ 9 ꯍꯥꯏꯔꯛꯂꯦ. ꯃꯁꯥꯗꯨ ꯌꯥꯝꯅꯁꯨ ꯁꯣꯟꯖꯜꯂꯦ. ꯁꯛꯐꯝ ꯀꯥꯏꯔꯦ, ꯃꯤꯠꯐꯝ ꯇꯥꯔꯦ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯌꯣꯝꯁꯤꯟꯗꯨꯅ ꯃꯁꯥ ꯐꯥꯎꯕ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯇꯧꯔꯦ. ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯔꯣꯕꯥꯔꯠꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯑꯗꯨꯒ ꯔꯣꯕꯥꯔꯠꯀꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯝꯂꯒꯅꯤ. ꯑꯗꯨꯅ ꯅꯄꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯅꯪꯕꯨ ꯂꯣꯟꯅ ꯊꯥꯗꯣꯛꯀꯅꯤ. ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯋꯥꯅ ꯈꯥꯡꯂꯝꯂꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯐꯥꯗꯔꯁꯦ ꯆꯠꯊꯣꯛꯂꯔꯣꯏ. ꯍꯌꯦꯡꯗꯤ ꯃꯍꯥꯛ ꯊꯕꯛ ꯂꯩ. ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯀꯅꯤ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯄꯇꯥꯅꯤꯅ ꯂꯩꯔꯤꯕ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯏ. ꯑꯗꯨꯒ ꯕꯪꯒ꯭ꯂꯣ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯈꯤ. ꯄꯇꯥꯅꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯐꯃꯨꯡꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯕꯨꯛꯇꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯄꯗ ꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯛꯆꯥꯅꯈꯤ. ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝ ꯍꯪꯂꯛꯈꯤ, ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯏꯕ? ꯄꯇꯥꯅꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯈꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯈꯣꯏ ꯔꯣꯕꯥꯔꯠꯅ ꯊꯥꯔꯛꯄꯅꯤ. ꯄꯇꯥꯅꯤꯗꯨ ꯔꯣꯕꯥꯔꯠ ꯄꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯃꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯥꯅ ꯊꯣꯡ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ. ꯊꯣꯡ ꯑꯁꯤ ꯍꯥꯡꯁꯤꯔꯥ ꯍꯥꯡꯒꯨꯝꯁꯤꯔꯥ ꯍꯥꯏꯗꯨꯅ. ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯊꯤꯜꯂꯛꯏ. ꯄꯇꯥꯅꯤꯗꯨ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, ꯅꯈꯣꯏꯕꯨ ꯃꯥꯅ ꯊꯥꯔꯛꯄ ꯑꯁꯦꯡꯕꯔꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ? ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯅꯈꯣꯏꯒꯤ ꯋꯥꯗꯣ. ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩ ꯊꯣꯡ ꯑꯁꯤ ꯍꯥꯡꯕ ꯉꯝꯖꯔꯔꯣꯏ. ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯌꯨ. ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯤ ꯔꯣꯕꯥꯔꯠꯅ ꯊꯥꯔꯛꯄꯅꯤ. ꯃꯍꯥꯛ ꯂꯥꯛꯀꯗꯕꯗꯨ ꯃꯥꯒꯤ ꯃꯄꯥ ꯖꯦꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤ나 ꯑꯩꯈꯣꯏ ꯆꯠꯂꯒꯦ. ꯄꯇꯥꯅꯤꯁꯨ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ. ꯑꯗꯨꯒ ꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ
aduk chawkhraba banglo aduda mathanta su leire adugi sumatakta mafam asigi akoibadana uwa kaya ama sauri adunadi adum ki pham thoe adubu mahak thong adudi hangge haiba sukan khandre asumna ngayhak leiraba matung patani du masa nungai taba asum henjilaki matam aduda banglo adugi akoiba adu mi leibaki samil phanglaki asumna nong ngangadaba khara walingai aduda patani masa adu angang unagadore haiba khanglakpadagi war suwana mahakna hana leiramba khul adugi yumdu yongnanaba chatke khanduna banglo adugi thongtu tapna hangba haurai wari sigi mathangi part ngaiminasi